Nungsijaraba ichilinaw iche ichalima pabungsing mayam punamukpu Kanbiba Mapu Jisu Kristagi mingda ikai khumnajabaga loinana yaifam mangolsu pizari mayam numidang wairamsida ngaihaktang live thajarakpani mayam changbiragadi comment tawbiro ngaihaktang ishwargi matangda wahai kharadang Holy Bible dagi phongdoksage mayam numidang wairamsida ngaihaktang live thajarakpani ngaihaktang ishwargi wahai taminasi ishwargi wahai mayam ishwargi wahai kharadang phongdoksarake ꯐꯝꯖꯔꯤꯕꯁꯤ mayam ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ mayam ꯇꯨꯔꯦꯟꯗꯅꯤꯀꯣ mayam sigi turen sigi maming sunai turel haina kawi mayam turen se ising yam chawre koi turen se handak numit mari mangani nong se leptana churakpadagi turen gi ising se yamna chore mayam asi phawda ising se lae aduga ising chawbase mayam hojik mafam ayambada Punjab tasu aikoi mayamna khangnare Punjab ta ising chawba ising khuchawa dudi mayam yam sathiba duni haina aikoina news ta ure yum kaya kingthagiba mioi kaya lekhidaba aduga sanga na chingbasu kaya ama sibagi video aduga mafam kayada mayam ising chaw thokpase aikoina ure amasung mayam aikoigi Guwahati dasu aduga ising chawbase thoibani aduga video da yengjaba matamda akhoi Manipur dasu ising chaw ising nong yam kanna tabase ujaba fangjai mayam changbiragadi comment tawbiro aikoigi brother Thingam Joymati sorry sister ni Thingam Joymati love you haiduna haibirei thagachari Sukrista ipabu akhoi thagatminasi sini mayam yengbiu asida uriba sinari drisya se yamnadi phajabani aikoigi turengi hek turen wangmadani ko turen wangda leiba sinari ni mayam do ising se sukki matik chawgre mayam aina leijariba mafam asi phawda ising labani singasai ayuk phawda kenoda leiramani do hujikti yamna sina kenose mayam ising se yam chawkhale mayam ishwargi wahai kharadang phongdoksarake ngasi taibang malemsida mayam aikoinasu hena khangi madudi uba matamda taba matamda aikoigi akiba wahai akiba thodok athokna thallabani mayam mutang khallaga yengbiu ko mafam kayada misi minase leibak amagi mathakta landaba doidi mi kase hatoga bom thadana hatlaga mi hatlaga harauba asi mafam ayambada mayam se mi hat minei gi pau adudagi mi hatokpa khakta natana masa mathanta khanghaudaba anaba laichat laktuna laina laichat lakpadagi mayam mapangal kalle hairiba leibaksing doctor yamna leire hairiba makhoina phawbada yengba ngamaktaba mayam ko oxygen haiduna sor honbada ishorna pibiriba oxygen se asina yaraktaduna mayam oxygen hanabagi phangde haiduna mayam amutang khanminasi ko hojiki oiriba matam ase tamthiraba matam aduni mayam yengbiu mihat minei misi minase noma kangde adugi mathakta yengbiu ising ichawdagi Punjab taga mi siba sanga siba yum kinthaba chak tangba thoktuna mayam tawriba maong matawsing ase mayam asigi wahai punamakse akoina Holy Bible ishwargi chindagi oikhrsanu haibagi mapalna oirakhiba Holy Bible na mayam masidagi chahi lising kaya gi mamangda already phongdok piramlabani madudi taibang panbagi aroiba matam haibado ado oirakpa matamda kari nakhoina ugani symbol khara khudam khara mayam aduga hojik ngaihaktanggi mamangda mayam hojik ngaihakki mamangda ai akhoi fast food dukan da ifam leiramani ado UR ha gi mayam ngaihaktang mamangda UR hai base ai khangudabani adubu aigi mamangda akhoi gi 2 liter gi bottle ama dum thammani ado bottle do niglakpani
ꯑꯗꯨꯗ ꯍꯩꯁ ꯀꯩꯅꯣꯅꯦ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯀꯟꯅ ꯌꯨꯍꯥꯔ ꯍꯥꯈꯤ. ꯑꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯝ ꯑꯁꯤꯒꯨꯝꯕ ꯁꯤꯝꯕꯜꯁꯦ ꯑꯩꯈꯣꯏꯗ ꯇꯥꯛꯄꯅꯦꯕ ꯃꯌꯥꯝꯁꯦ. ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯦ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯄꯣꯛꯑꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯄꯣꯛꯑꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯅꯥꯎ ꯌꯦꯛꯄ ꯍꯥꯏꯁꯦ ꯃꯩꯇꯩꯂꯣꯟꯗ ꯅꯥꯎ ꯌꯦꯛꯄ ꯍꯥꯏꯕꯗꯤ ꯊꯤꯟꯕ ꯂꯦꯡꯕ ꯑꯉꯥꯡ ꯄꯣꯛꯑꯝꯗꯥꯏꯒꯤꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈꯪꯒꯅꯤ ꯍꯦꯟꯅ ꯁꯦ ꯍꯧꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯄꯣꯛꯇꯣꯔꯦ ꯍꯥꯏꯕꯁꯦ ꯑꯉꯥꯡ ꯄꯣꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯄꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯤꯕꯅꯦꯕ. ꯑꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕꯒꯤ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯑꯍꯧꯕ ꯑꯃ ꯂꯩꯔꯒꯗꯤ ꯑꯔꯣꯏꯕ ꯑꯃ ꯂꯩꯕ, ꯃꯌꯥꯝ ꯄꯣꯛꯄ ꯂꯩꯔꯒꯗꯤ ꯁꯤꯕ ꯂꯩꯕꯒꯨꯝꯅ ꯇꯥꯏꯕꯪꯄꯥꯟꯁꯤ ꯑꯍꯧꯕ ꯂꯩꯈꯤꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯑꯔꯣꯏꯕꯁꯦ ꯑꯣꯏꯕꯒꯤ ꯈꯨꯗꯝꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯇꯥꯛꯊꯣꯛꯄꯤꯕꯅꯦꯕ. ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯥꯛꯏ ꯏꯁꯣꯔꯅ? ꯇꯥꯏꯕꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯥꯛꯏ? ꯀꯔꯤ ꯍꯥꯏ ꯃꯌꯥꯝ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯍꯥꯏꯔꯤꯕ ꯑꯃꯈꯛꯇꯪ ꯑꯣꯏꯔꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯒ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯔꯛꯄꯁꯦ ꯃꯌꯥꯝ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯒ ꯂꯩꯕꯒꯤ ꯃꯇꯝꯅꯦꯕ. ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯒ ꯂꯩꯕ, ꯑꯗꯨꯒ ꯏꯁꯤꯡ ꯂꯨꯝꯕ ꯃꯇꯝꯗ ꯏꯁꯤꯡꯅ ꯁꯧꯔꯛꯄꯁꯦ 100 ꯗꯤꯒ꯭ꯔꯤ ꯑꯣꯏꯔꯒ ꯁꯧꯔꯛꯏ. ꯑꯗꯣ ꯏꯁꯤꯡꯁꯤꯅ ꯁꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗ 100 ꯗꯤꯒ꯭ꯔꯤ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯤꯟꯁꯤꯡ ꯐꯠꯇꯕ ꯃꯍꯤꯛꯁꯤꯡꯁꯦ ꯁꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯁꯤꯗ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯃꯔꯥꯡ ꯍꯧꯕ, ꯃꯈꯣꯏ ꯁꯤꯔꯝꯗꯥꯏ ꯃꯇꯝꯒꯤꯅꯤꯅꯀꯣ ꯑꯃꯗ ꯑꯃꯨꯛ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯐꯥꯎꯗ ꯇꯧꯏ. ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯇꯝ ꯑꯣꯏꯕꯒꯤ ꯃꯔꯝꯅ. ꯑꯗꯣ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝ? ꯀꯔꯤꯅꯣ? ꯃꯁꯦ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯅ ꯙꯔꯃ ꯄꯨꯝꯅꯃꯛꯇꯁꯨ ꯍꯥꯏꯕ ꯍꯦꯚꯟ ꯑꯣꯔ ꯍꯦꯜ, ꯏꯁꯣꯔꯒꯤ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯐꯠꯇꯕ ꯁꯩꯇꯥꯟꯁꯤꯡꯒꯤ ꯂꯝ ꯑꯅꯤꯁꯤꯒ ꯋꯥꯌꯦꯟꯕꯒꯤ ꯃꯇꯝꯅꯦꯕ. ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯊꯝꯖꯕ, ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗ ꯑꯩꯈꯣꯏ ꯂꯩꯖꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧ ꯇꯥꯏ ꯃꯌꯥꯝ. ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯉꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯃꯤ ꯍꯥꯠꯂꯒ ꯍꯔꯥꯎꯔꯤꯁꯦ, ꯃꯤ ꯍꯥꯠꯅꯤꯡꯕꯒꯤ, ꯑꯗꯨꯗꯒꯤꯗꯤ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯇꯝꯊꯤꯕ ꯕꯣꯝ ꯇꯣꯞ ꯊꯥꯗꯅꯗꯅ ꯇꯧꯅꯔꯤꯕꯁꯤꯡ ꯑꯁꯦ ꯃꯌꯥꯝ ꯑꯁꯦ ꯃꯤꯅꯨꯡꯁꯤ ꯍꯟꯊꯔꯛꯄꯅꯤ. ꯍꯥꯏꯔꯤꯕ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯃꯤꯅꯨꯡꯁꯤ ꯍꯟꯊꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯑꯩꯈꯣꯏꯗꯤ ꯃꯤꯅꯨꯡꯁꯤ ꯍꯦꯟꯒꯠꯀꯗꯕꯅꯦꯕ ꯃꯌꯥꯝ. ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯅꯨꯡꯁꯤꯔꯛꯇꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯀꯗꯕꯅꯤ. ꯃꯔꯝꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯍꯟꯊꯈꯤꯕ꯭ꯔꯥ? ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯇꯤꯡꯈꯠꯂꯛꯄ ꯃꯇꯝꯁꯦ ꯑꯁꯤꯒ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯌꯥꯝ ꯀꯣ. ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯏꯕꯜꯅꯗꯤ ꯍꯥꯏ ꯂꯥꯟꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯨ ꯍꯥꯏ ꯃꯌꯥꯝ. ꯂꯥꯟꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯨ. ꯂꯥꯟꯒꯤ ꯐꯤꯖꯦꯠ ꯍꯥꯏꯕꯗꯤ ꯂꯥꯟ ꯁꯣꯛꯅꯅꯕꯒꯤ ꯗ꯭ꯔꯦꯁ ꯅꯠꯇꯦ. ꯂꯥꯟꯒꯤ ꯐꯤꯖꯦꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯦ ꯃꯤꯑꯣꯏꯕꯒ ꯅꯠꯇꯦꯕ, ꯑꯃꯝꯕꯗꯨꯒꯤ ꯄꯥꯡꯒꯜꯒꯅꯤ ꯍꯥꯏ ꯃꯌꯥꯝ. ꯍꯥꯏꯔꯤꯕ ꯑꯃꯝꯕꯗꯨꯒꯤ ꯄꯥꯡꯒꯜꯗꯣ ꯃꯍꯥꯛꯁꯤ ꯎꯕ ꯉꯝꯗꯦ, ꯃꯍꯥꯛꯁꯤ ꯍꯛꯆꯥꯡ ꯄꯥꯟꯅ ꯂꯩꯇꯦ, ꯃꯥꯒꯤ ꯂꯨ ꯇꯣꯡ ꯄꯥꯟꯕ ꯑꯣꯏꯅ ꯑꯣꯏꯗꯦ, ꯃꯥꯁꯨ ꯊꯋꯥꯏ ꯑꯃꯅꯦꯕ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯍꯥꯏꯔꯤꯕꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯐꯠꯇꯕ, ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯑꯁꯦꯡꯕ ꯊꯋꯥꯏ, ꯃꯥꯒꯤ ꯊꯋꯥꯏꯅ ꯑꯃꯣꯠꯄ ꯊꯋꯥꯏ, ꯑꯃꯝꯕ ꯊꯋꯥꯏꯅꯦꯕ. ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯅꯥꯍꯟꯅꯕꯒꯤ, ꯋꯥꯍꯟꯅꯕꯒꯤ, ꯌꯦꯠꯈꯥꯏꯅꯕꯒꯤ, ꯊꯤꯡꯒꯥꯏꯅꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ ꯃꯌꯥꯝ. ꯃꯍꯥꯛꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯗꯤꯌꯥꯕꯣꯜꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯀꯥꯈꯤ ꯇꯥꯔꯦ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯃꯍꯥꯛ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯈꯤ ꯇꯥꯔꯦ ꯈꯟꯕꯒꯤ ꯃꯔꯝꯅ ꯃꯥꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯕ ꯊꯃꯣꯏꯗꯨꯒꯤ ꯊꯣꯡꯗꯣ ꯊꯤꯡꯖꯤꯜꯂꯒ ꯂꯩ ꯍꯥꯏ ꯃꯌꯥꯝ. ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ. ꯃꯔꯝ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ, ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕꯁꯤꯡ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯁꯤꯡꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯏ ꯇꯣꯡ ꯄꯥꯟꯕꯁꯤꯡꯒ ꯅꯠꯇꯦ, ꯑꯃꯝꯕꯗꯨꯒꯤ ꯄꯥꯡꯒꯜꯒꯅꯤ. ꯑꯃꯝꯕꯗꯨꯒꯤ ꯄꯥꯡꯒꯜꯒ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯊꯥꯡꯅ, ꯇꯥꯅ, ꯅꯣꯡꯃꯩꯅ, ꯕꯣꯝꯅ, ꯇꯣꯞꯅ ꯂꯥꯟꯊꯦꯡꯅꯕ ꯌꯥꯗꯦ. ꯃꯍꯥꯛꯀ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ, ꯌꯥꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯊꯧ ꯇꯥꯏ. ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯄꯨ ꯑꯣꯜꯔꯦꯗꯤ ꯈꯣꯡꯈꯥꯗ ꯊꯝꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤꯅꯤ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯍꯧꯖꯤꯛ ꯂꯣꯏꯔꯦ, ꯏꯠ ꯏꯁ ꯐꯤꯅꯤꯁ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯣ ꯃꯥꯕꯨ ꯈꯣꯡꯈꯥꯗ ꯊꯝꯈꯤꯕꯅꯤ. ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ. ꯑꯗꯨꯕꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ, ꯃꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯅꯥꯏ ꯇꯨꯔꯦꯜ, ꯀꯁꯥꯔꯒꯤ ꯁꯨꯅꯥꯏ ꯇꯨꯔꯦꯜ ꯗꯅꯤ. ꯏꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦ ꯃꯌꯥꯝ. ꯏꯁꯤꯡꯒꯤ ꯃꯅꯥꯛꯇꯅꯤ ꯑꯩꯅ ꯐꯝꯖꯔꯤꯕꯁꯤ. ꯃꯁꯤꯗ ꯑꯩꯅ ꯂꯩꯖꯔꯤꯕ ꯗꯨꯀꯥꯟꯗꯣ ꯃꯌꯥꯝ ꯁꯤꯗꯅꯤꯁꯦ. ꯁꯦ ꯑꯩꯒꯤ ꯗꯨꯀꯥꯟꯅꯤ, ꯑꯁꯤꯗꯁꯤꯅ ꯑꯩꯒꯤ ꯃꯅꯤꯡꯅꯤꯀꯣ, ꯃꯅꯤꯡꯅꯤ. ꯑꯗꯨꯁꯤꯒ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯏꯆꯥꯁꯤꯡ, ꯅꯨꯄꯤ ꯏꯆꯥꯁꯤꯡꯁꯨ ꯂꯩꯕꯅꯤ. ꯑꯗꯣ ꯏꯁꯤꯡꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ, ꯆꯪꯕꯁꯦ ꯍꯧꯒꯠꯂꯦ.
ꯏꯁꯤꯡꯁꯦ ꯈꯔ ꯈꯔ ꯂꯣꯏꯅꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯐꯥꯎꯕ ꯊꯨꯝꯗꯦ, ꯑꯗꯨꯕꯨ ꯆꯪꯕꯗꯤ ꯍꯧꯒꯠꯂꯛꯑꯦꯀꯣ, ꯏꯁꯤꯡꯁꯦ ꯈꯔ ꯈꯔ ꯃꯅꯥꯛ ꯌꯧꯕ ꯍꯧꯒꯠꯂꯦ ꯃꯌꯥꯝ꯫ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯐꯝ ꯀꯌꯥꯗ ꯐꯠꯇꯕꯒꯤ ꯄꯥꯎ, ꯃꯐꯝ ꯀꯌꯥꯗ ꯆꯥꯛꯇꯥꯡꯕ, ꯃꯤꯁꯤ ꯃꯤꯅꯥ, ꯂꯥꯟꯒꯤ ꯄꯥꯎ, ꯑꯗꯨꯒꯗꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠꯀꯤ ꯄꯥꯎ, ꯑꯩꯈꯣꯏꯅ ꯌꯦꯡꯉꯨꯕ ꯃꯐꯝꯁꯤꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯠꯇꯣꯛꯅꯕ, ꯐꯨꯕꯤꯕ, ꯁꯤꯕ, ꯀꯞꯄ, ꯂꯥꯎꯕꯅ ꯇꯦꯡꯊꯥꯅꯕꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯅꯥꯛꯇ ꯆꯪꯖꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧ ꯇꯥꯔꯦ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣই ꯍꯤꯡꯕ ꯍꯥꯏꯔꯤꯕ ꯍꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯍꯤꯡꯕ ꯑꯁꯤ ꯈꯛꯇ ꯍꯤꯡꯕ ꯀꯧꯔꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯁꯔꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯃꯊꯛꯇ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯑꯇꯤꯌꯥꯅꯤ, ꯁꯔꯒ ꯅꯠꯇꯦ꯫ ꯁꯔꯒ ꯍꯥꯏꯅ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ, ꯑꯇꯤꯌꯥꯗꯒꯤꯁꯨ ꯃꯊꯛꯇ ꯂꯩꯕ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯐꯝꯕꯥꯜꯅꯤ ꯍꯥꯏ ꯁꯔꯒꯁꯦ, ꯑꯗꯨꯒ ꯃꯥꯂꯦꯝꯁꯤꯅ ꯃꯥꯒꯤ ꯈꯣꯡꯅꯦꯟ ꯃꯌꯥꯝ꯫ ꯍꯥꯏꯔꯤꯕ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯍꯟꯅꯕꯒꯤꯗꯃꯛꯇ, ꯍꯥꯏꯔꯤꯕ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯂꯣꯝꯕ ꯅꯥꯏꯗꯅ ꯂꯩꯕꯁꯦ ꯑꯁꯦ ꯍꯤꯡꯕ ꯀꯧꯋꯦꯕ꯫ ꯑꯗꯨꯒ ꯅꯣꯔꯣꯛ, ꯍꯦꯜ, ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏ ꯇꯥꯕꯁꯦ ꯑꯁꯤꯅꯤ ꯂꯣꯝꯕ ꯅꯥꯏꯗꯅ ꯁꯤꯕ ꯍꯥꯏꯕꯁꯦ꯫ ꯙꯔꯃꯒꯤ ꯋꯥꯍꯩꯅꯤ ꯃꯌꯥꯝ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯣꯝꯅꯥꯏꯗꯕ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯅ ꯍꯟꯅꯕꯒꯤ, ꯆꯠꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ꯫ ꯖꯤꯁꯨꯅ ꯂꯣꯏꯈ꯭ꯔꯦ, ꯃꯍꯥꯛꯅ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯈ꯭ꯔꯦ, ꯈꯨꯠ ꯑꯅꯤ ꯇꯤꯡꯊꯣꯛꯇꯨꯅ ꯑꯩꯕꯨ ꯊꯥꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯦꯕ꯫ ꯖꯤꯁꯨꯕꯨ ꯊꯥꯖꯕꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯐꯪꯒꯅꯤ꯫ ꯋꯥꯌꯦꯟ ꯌꯥꯊꯪ ꯉꯥꯛꯄꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏ? ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯃꯄꯥꯜꯅ ꯃꯤ ꯀꯅꯥꯃꯠꯇꯕꯨ ꯆꯨꯝꯍꯟꯕꯤꯔꯣꯏ ꯍꯥꯏ ꯃꯌꯥꯝ꯫ ꯑꯩꯅ ꯙꯔꯃ ꯉꯥꯛꯑꯒ ꯑꯩ ꯁꯔꯒꯗ ꯀꯥꯅꯤ ꯍꯥꯏꯕꯗꯣ ꯃꯤꯑꯣꯏꯕꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯄꯥꯞ ꯂꯩꯅ ꯂꯩꯅ, ꯑꯩꯒꯤ ꯅꯨꯡꯗ ꯐꯠꯇꯕ ꯂꯩꯔꯒ ꯑꯩꯅ ꯑꯐꯕ ꯈꯟꯕ ꯉꯝꯗꯦꯕ꯫ ꯃꯔꯝꯗꯤ ꯏꯁꯣꯔꯗꯤꯁꯦ ꯑꯐꯕꯅꯤ, ꯏꯁꯣꯔꯗꯤ ꯑꯐꯕꯅꯤ ꯍꯥꯏꯕꯁꯦ ꯆꯥꯝꯗ ꯆꯥꯝꯃꯁꯦ ꯑꯐꯕꯅꯦ ꯃꯌꯥꯝ꯫ ꯆꯥꯝꯗ ꯌꯥꯡꯈꯩꯈꯛ ꯐꯔꯒ ꯌꯥꯗꯦ꯫ ꯏꯁꯣꯔꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯂꯤꯅꯤ ꯍꯥꯏ ꯃꯌꯥꯝ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯐꯕꯁꯦ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯅꯦ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯐꯠꯇꯕ ꯋꯥꯈꯜ, ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯍꯟꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕꯁꯤꯅ ꯏꯁꯣꯔꯒꯤ ꯑꯄꯦꯟꯕ ꯑꯣꯏꯗꯦ ꯃꯌꯥꯝ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯔꯛꯄꯗꯣ꯫ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅꯤ, ꯃꯍꯥꯛꯁꯦ ꯌꯥꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯅꯤ, ꯃꯍꯥꯛ ꯏꯁꯣꯔꯒꯤ ꯃꯁꯥꯌꯥꯅꯤ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯐꯕ ꯋꯥꯄꯥꯎ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯟꯗꯣꯛꯎ ꯍꯥꯏꯔꯤꯕꯗꯣ, ꯍꯥꯏꯔꯤꯕ ꯑꯐꯕ ꯋꯥꯄꯥꯎ ꯊꯥꯖꯕꯤꯌꯨ, ꯑꯗꯣꯝ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯆꯠꯀꯅꯦꯕ꯫ ꯃꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯦꯕ ꯃꯌꯥꯝ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯤꯅꯕꯤꯔꯦ꯫ ꯃꯗꯨ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯅ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ꯫ ꯂꯣꯏꯔꯦ ꯃꯌꯥꯝ꯫ ꯑꯁꯤꯒꯤ ꯕꯥꯏꯕꯜꯒꯤ ꯚꯔꯁꯁꯦ ꯑꯗꯨꯝ ꯀꯥꯎꯕꯤꯒꯅꯨ꯫ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯃꯆꯥꯅꯨꯄꯥ ꯊꯥꯕꯤꯔꯛꯄꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ꯫ ꯍꯥꯏꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯕꯨ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯅ, ꯃꯤ 5ꯅ 10ꯅ 100ꯅ ꯂꯥꯛ ꯑꯃꯅ ꯀꯔꯣꯔ ꯑꯃꯅ ꯍꯥꯏꯗꯦ, ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯖꯕ ꯈꯨꯗꯤꯡꯅ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ꯫ ꯏꯁꯣꯔꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕ ꯋꯥꯍꯩ ꯑꯁꯦ ꯃꯥꯡꯕ ꯅꯥꯏꯔꯣꯏ ꯃꯌꯥꯝ꯫ ꯀꯃꯥ ꯑꯃꯁꯨꯡ ꯕꯤꯟꯗꯨ ꯐꯥꯎꯕ ꯃꯥꯡꯉꯣꯏ꯫ ꯍꯥꯏꯔꯤꯕ ꯕꯥꯏꯕꯜꯒꯤ ꯚꯔꯁꯁꯦ ꯑꯗꯨꯝ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯑꯃꯁꯨ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ, ꯑꯁꯤꯁꯨ ꯑꯗꯨꯝ ꯀꯥꯎꯒꯅꯨ꯫ ꯑꯩꯗꯤ ꯍꯤꯡꯒꯠꯄ ꯑꯃꯁꯨꯡ ꯍꯤꯡꯕ ꯑꯗꯨꯅꯤ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯖꯔꯁ ꯍꯤꯡꯒꯠꯍꯟꯈꯤꯕ ꯃꯇꯝꯗ, ꯂꯥꯖꯔꯁꯄꯨ ꯍꯤꯡꯒꯠꯍꯟꯈꯤꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯝ ꯑꯁꯤꯒꯤ ꯕꯥꯏꯕꯜꯒꯤ ꯚꯔꯁꯁꯤꯁꯨ ꯀꯥꯎꯒꯅꯨ, ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯨꯝ ꯅꯥꯔꯕ, ꯑꯩ ꯁꯤꯔꯗ꯭ꯔꯅꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯁꯦ ꯑꯗꯣꯝꯒꯤ ꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯎꯕ꯫ ꯖꯤꯁꯨꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯌꯨ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯈ꯭ꯔꯦ, ꯑꯩꯗꯤ ꯍꯤꯡꯒꯠꯄ ꯑꯃꯁꯨꯡ ꯍꯤꯡꯕ ꯑꯗꯨꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯕ ꯃꯍꯥꯛ ꯑꯗꯨ ꯁꯤꯔꯕꯁꯨ ꯍꯤꯡꯒꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯗꯨꯅ ꯍꯤꯡꯂꯤꯕ ꯈꯨꯗꯤꯡꯅ ꯀꯩꯗꯧꯉꯩꯗꯁꯨ ꯁꯤꯔꯔꯣꯏ꯫ ꯅꯍꯥꯛꯅ ꯃꯁꯤ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯍꯪꯕꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯊꯥꯖꯩ ꯏꯄꯥ, ꯅꯍꯥꯛꯄꯨ ꯊꯥꯖꯔꯤꯕ ꯑꯩ ꯀꯩꯗꯧꯉꯩꯗꯁꯨ ꯁꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯝ ꯊꯥꯖꯕꯤꯌꯨ ꯃꯌꯥꯝ꯫ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ꯫ ꯑꯗꯨꯒ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃ, ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯋꯥ ꯑꯅꯥ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯑꯃ, ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯇꯥꯔꯒꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯁꯦ ꯂꯥꯡꯇꯛꯅꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯀꯤꯒꯅꯨ, ꯅꯈꯣꯏꯗꯤ ꯀꯤꯒꯅꯨ ꯍꯥꯏꯕꯅꯤ ꯃꯌꯥꯝ꯫ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯖꯁꯌꯥ ꯃꯌꯥꯝ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟ, ꯖꯁꯌꯥꯒꯤ ꯄꯟꯗꯨꯞ 92ꯒꯤ ꯄꯗ 10 ꯑꯁꯦ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯅꯍꯥꯛ ꯀꯤꯒꯅꯨ, ꯃꯔꯝꯗꯤ ꯑꯩ ꯅꯍꯥꯛꯀ ꯂꯣꯏꯅꯔꯤ꯫ ꯇꯥꯕꯤꯔꯤꯕ ꯑꯗꯣꯝꯗ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯕꯤꯌꯨ꯫ ꯇꯥꯕꯤꯔꯤꯕ ꯑꯗꯣꯝ ꯑꯋꯥꯕ ꯑꯅꯥꯕꯅ ꯊꯜꯂꯕ ꯇꯥꯏꯕꯪ ꯄꯥꯟꯕꯅꯤ, ꯃꯔꯝꯗꯤ ꯃꯁꯦ ꯄꯥꯔꯃꯥꯅꯦꯟꯠ ꯅꯠꯇꯦ, ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯐꯝ ꯅꯠꯇꯦ ꯃꯌꯥꯝꯁꯦ꯫
ꯇꯝꯕ ꯉꯝꯗꯦ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯀꯔꯤ ꯇꯝꯕ ꯉꯝꯕ꯭ꯔꯥ ꯃꯌꯥꯝ, ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯑꯗꯣꯝꯗꯤ ꯏꯁꯣꯔꯅ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯄꯤꯔꯣꯏ. ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯗꯣꯝꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯤ. ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯒꯤ ꯃꯃꯤꯡ, ꯑꯗꯣꯝꯒꯤ ꯂꯩꯐꯝ ꯑꯩꯅ ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯗꯤ ꯈꯪꯉꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ. ꯑꯗꯣꯝꯒꯤ ꯃꯅꯥꯛꯇꯁꯨ ꯑꯩꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯏꯄꯥ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯗꯣꯝꯗ ꯐꯣꯡꯗꯣꯛꯄꯤꯔꯤ. ꯅꯍꯥꯛ ꯀꯤꯒꯅꯨ ꯃꯔꯝꯗꯤ ꯑꯩ ꯅꯍꯥꯛꯀ ꯂꯣꯏꯅꯔꯤ. ꯀꯤꯗꯨꯅ ꯆꯪꯉꯛꯅꯒꯅꯨ ꯃꯔꯝꯗꯤ ꯑꯩ ꯅꯍꯥꯛꯀꯤ ꯏꯁꯣꯔꯅꯤ. ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯟꯈꯠꯍꯟꯒꯅꯤ. ꯍꯣꯏ, ꯑꯩꯅ ꯅꯍꯥꯛꯄꯨ ꯄꯥꯡꯒꯅꯤ. ꯍꯣꯏ, ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯙꯔꯃ ꯆꯦꯟꯕꯒꯤ ꯈꯨꯠ ꯌꯦꯠꯅ ꯄꯥꯏꯗꯨꯅ ꯊꯝꯒꯅꯤ. ꯑꯦꯃꯦꯟ. ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯤꯔꯦ. ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ. ꯑꯩꯈꯣꯏꯗ ꯗꯤꯄꯦꯟ ꯇꯧꯕ꯭ꯔꯥ? ꯅꯪ ꯐꯧ ꯍꯥꯏꯕ꯭ꯔꯥ ꯃꯌꯥꯝ? ꯅꯪ ꯐꯧ, ꯅꯪ ꯍꯥꯟꯅ ꯐꯈꯣ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯂꯥꯛꯎ. ꯅꯪ ꯍꯥꯟꯅ ꯁꯦꯡꯗꯣꯛꯈꯣ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯂꯥꯛꯎ. ꯅꯪ ꯑꯗꯨꯒꯤꯗꯣ ꯍꯥꯟꯅ ꯀꯠꯂꯨꯆꯣ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯥꯛꯎ. ꯑꯩꯉꯣꯟꯗ ꯑꯗꯨ ꯀꯠꯂꯧ ꯍꯥꯏꯅ ꯍꯥꯏꯕ꯭ꯔꯥ? ꯍꯥꯏꯗꯤ. ꯅꯪ ꯀꯤꯒꯅꯨ, ꯑꯩꯅ ꯅꯍꯥꯛꯄꯨ ꯂꯣꯏꯅꯔꯤ. ꯀꯤꯗꯨꯅ ꯆꯪꯉꯛꯅꯒꯅꯨ ꯃꯔꯝꯗꯤ ꯑꯩ ꯅꯍꯥꯛꯀꯤ ꯏꯁꯣꯔꯅꯤ. ꯑꯩꯅ ꯅꯪꯕꯨ ꯀꯟꯈꯠꯍꯟꯒꯅꯤ. ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯅ ꯅꯪꯕꯨ ꯄꯥꯏꯔꯒ ꯊꯝꯒꯅꯤ ꯍꯥꯏꯅꯦ ꯃꯌꯥꯝ. ꯌꯦꯡꯕꯤꯌꯨꯕ. ꯑꯁꯤꯒꯅꯦꯕ ꯊꯃꯣꯏꯁꯦ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯊꯃꯣꯏꯁꯤꯅ ꯆꯤꯡꯁꯤꯜꯂꯤꯁꯦ ꯃꯌꯥꯝ. ꯀꯔꯤꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯤꯅꯣ? ꯅꯣꯏ ꯀꯔꯤꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯤꯅꯣ ꯍꯥꯏꯅ ꯉꯥꯡꯕꯤ. ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯗꯤ ꯌꯥꯎꯗꯅ. ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯕꯤꯔꯝꯃꯣꯕ. ꯑꯩꯕꯨ ꯊꯥꯖꯕꯁꯤꯡꯅ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯣ. ꯑꯩꯒꯤ ꯐꯠꯇꯕꯒꯤꯗꯃꯛꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯈ꯭ꯔꯦ. ꯃꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯃꯍꯥꯛ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄ ꯃꯁꯥꯌꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯣ. ꯃꯪꯂꯥꯟꯗ ꯊꯣꯛꯄꯤꯔꯛꯎ ꯏꯆꯥꯅꯨꯄꯥ, ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯣꯛꯄꯤꯔꯛꯄꯒꯨꯝꯅ. ꯑꯩꯈꯣꯏꯗ ꯗꯤꯃꯥꯟ ꯇꯧꯗꯦ, ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯗꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ. ꯑꯩꯅ ꯐꯠꯇꯕ ꯇꯧꯏ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯁꯤ. ꯏꯆꯥꯅꯨꯄꯥ, ꯃꯃꯥ ꯃꯄꯥꯅ ꯐꯠꯇꯕ ꯃꯆꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯨꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ. ꯏꯆꯥꯅꯨꯄꯥ, ꯊꯥꯗꯣꯛꯄꯤꯔꯔꯣꯏ ꯍꯥꯏꯌꯦꯕ. ꯊꯥꯗꯣꯛꯄꯤꯔꯔꯣꯏ, ꯑꯩꯗꯤ ꯅꯈꯣꯏꯒ ꯂꯣꯏꯅꯕ ꯏꯃꯥꯅꯨꯑꯦꯜꯅꯤ. ꯅꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯏꯁꯣꯔꯅꯤ ꯍꯥꯏ ꯃꯌꯥꯝ. ꯍꯥꯏꯔꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯅꯥꯕ ꯑꯃ ꯂꯥꯛꯑꯁꯨ, ꯑꯋꯥꯕ ꯑꯃ ꯂꯥꯛꯑꯁꯨ, ꯏꯄꯥ, ꯑꯕꯥ ꯍꯥꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯊꯋꯥꯏꯗ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ. ꯃꯌꯥꯝ, ꯁꯤꯕ ꯂꯣꯏꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯁꯤꯕ ꯂꯣꯏꯔꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯗ꯭ꯔꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯗꯣ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯦ. ꯑꯩꯅ ꯃꯌꯥꯝ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯍꯥꯏꯖꯔꯛꯀꯦꯀꯣ. ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯑꯃ ꯂꯩꯇꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯍꯟꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯅ, ꯃꯥꯁꯦ ꯑꯇꯣꯞꯄ ꯈꯨꯟ ꯑꯃꯗ ꯊꯥꯖꯕꯅꯦ. ꯃꯍꯥꯛꯅ ꯂꯥꯛꯑꯒ ꯃꯥꯅ ꯁꯨꯃꯥꯡꯗ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡꯗꯣ ꯁꯨꯃꯥꯡꯗ ꯍꯤꯞꯄꯟꯕꯅꯦ. ꯁꯨꯃꯥꯡꯗ ꯍꯤꯞꯄꯒ ꯂꯩꯀꯣ ꯑꯁꯤꯕ ꯃꯤꯗꯣ. ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯅꯦꯗꯨꯅ ꯂꯥꯛꯑꯒ ꯀꯞꯄꯒ ꯂꯥꯛꯑꯦ. ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯌꯥꯝꯅ ꯍꯧꯅ ꯀꯞꯄꯦ. ꯑꯣ ꯇꯥꯆꯧ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ? ꯑꯣ ꯇꯥꯆꯧ, ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯗ꯭ꯔꯅꯦ ꯍꯥꯏ ꯀꯞꯄꯦ. ꯃꯥꯅ ꯀꯞꯄꯤꯕ ꯃꯥꯒꯤ ꯋꯥꯍꯩꯗꯨꯒ ꯑꯥꯔꯊ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕ. ꯁꯤꯕ ꯂꯣꯏꯔꯒ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕꯗꯣ ꯈꯪꯍꯧꯕ꯭ꯔꯥ? ꯁꯤꯕ ꯂꯣꯏꯔꯒ ꯀꯔꯤ ꯑꯣꯏꯅꯤ? ꯀꯗꯥꯏ ꯆꯠꯂꯤꯅꯣꯁꯨ ꯈꯪꯍꯧꯗꯦ. ꯀꯗꯥꯏꯗ ꯍꯟꯒꯗꯕꯅꯣꯁꯨ ꯈꯪꯍꯧꯗꯦ. ꯁꯔꯒꯔ ꯅꯣꯔꯣꯛꯔ ꯍꯥꯏꯕꯒꯤ ꯋꯥꯍꯩꯁꯨ ꯈꯪꯍꯧꯗꯦ. ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯄꯥꯞ ꯆꯦꯜꯂꯤ. ꯐꯠꯇꯕꯒꯤ ꯑꯇꯧꯃꯜ, ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ, ꯁ꯭ꯀꯨꯇꯤ ꯊꯧꯕ ꯃꯇꯝꯗ, ꯍꯦꯜꯃꯦꯠ ꯎꯞꯍꯧꯗꯕ ꯃꯇꯝꯗ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯆꯂꯥꯟ ꯇꯧꯔꯤꯕꯅꯤ. ꯆꯂꯥꯟ ꯄꯤꯗ꯭ꯔꯒꯗꯤ ꯖꯦꯜꯗ ꯊꯝꯃꯤꯕꯅꯤ. ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯔꯨꯜ ꯊꯨꯒꯥꯏꯕꯗ ꯖꯦꯜꯗ ꯊꯝꯕ ꯉꯝꯃꯒ, ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯋꯥꯍꯩ ꯊꯨꯒꯥꯏꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯗꯟꯗꯤ ꯄꯤꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯈꯟꯗꯕ ꯃꯈꯩ ꯏꯌꯥꯇ ꯌꯥꯏꯗ, ꯏꯇꯧꯗ ꯇꯧꯏꯗ, ꯑꯁ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯅ ꯈꯜꯂꯦꯕ ꯃꯌꯥꯝ. ꯑꯁꯤꯅꯦꯕ. ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯉꯁꯤꯗꯤ ꯄꯥꯎꯈꯨꯝꯁꯦ ꯐꯪꯉꯦꯕ ꯃꯌꯥꯝ. ꯄꯥꯎꯈꯨꯝ ꯂꯩꯔꯝꯃꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ. ꯑꯗꯨꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯤꯎ ꯐꯪꯒꯅꯤ ꯍꯥꯏꯕ. ꯊꯣꯡ ꯊꯤꯜꯂꯨ, ꯊꯣꯡ ꯊꯤꯟꯗ꯭ꯔꯒ ꯀꯔꯝꯍꯥꯏꯅ ꯍꯥꯡꯗꯣꯛꯄꯤꯗꯣꯏꯅꯣ ꯍꯥꯏ ꯃꯌꯥꯝ. ꯀꯔꯝꯕꯅꯣ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ? ꯅꯨꯃꯤꯠ ꯀꯅꯥꯅ ꯁꯦꯝꯕꯤꯔꯛꯄꯅꯣ? ꯇꯥꯏꯕꯪꯄꯥꯟꯕ ꯙꯔꯃ ꯃꯌꯥꯝ ꯑꯃ ꯂꯩ. 4,000 10,000 ꯃꯅꯨꯡꯗ ꯙꯔꯃ ꯂꯩ ꯍꯥꯏ. ꯙꯔꯃ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯃꯄꯨ ꯀꯧꯕꯁꯤꯡꯅ ꯑꯩꯅ ꯅꯨꯃꯤꯠ ꯁꯦꯝꯕꯅꯤ, ꯑꯩ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯙꯔꯃ ꯑꯃꯒ ꯄꯥꯎꯇꯥꯛ ꯃꯥꯟꯅꯗꯦ. ꯑꯃꯗꯅ ꯑꯗꯨꯒꯤ ꯁꯥꯗꯣ ꯆꯥꯎ ꯍꯥꯏ, ꯑꯃꯗꯅ ꯆꯥꯅꯨ ꯍꯥꯏ. ꯑꯗꯨꯒ ꯀꯔꯝꯕ ꯙꯔꯃ ꯑꯃꯒ ꯈꯠꯅꯔꯤ? ꯉꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ? ꯏꯁꯣꯔꯗꯤ ꯑꯃꯈꯛꯇ ꯑꯣꯏꯒꯗꯧꯕꯅꯤ. ꯍꯥꯏꯔꯤꯕ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯖꯕꯁꯤꯕꯨ ꯑꯔꯥꯟꯕꯔ? ꯑꯗꯨꯒ ꯍꯪꯖꯕ ꯃꯇꯝꯗ ꯀꯅꯥ ꯐꯪꯏ, ꯀꯅꯥ ꯊꯣꯛꯂꯛꯏ? ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯣꯛꯂꯛꯏ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯠꯇꯅ ꯊꯣꯛꯂꯛꯇꯦ ꯃꯌꯥꯝ. ꯑꯗꯨꯅꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯁꯦ ꯃꯌꯥꯝ. ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ. ꯏꯁꯣꯔꯅ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤ, ꯑꯣꯏꯁꯜꯂꯛꯂꯕꯅꯤ ꯃꯌꯥꯝ. ꯇꯝꯕ ꯉꯝꯗꯦ. ꯃꯤꯑꯣꯏ ꯁꯤꯈ꯭ꯔꯤꯕ, ꯂꯩꯈꯤꯗ꯭ꯔꯤꯕꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯈ꯭ꯔꯕꯅꯤ.
COVID-19 sikhibasing Taibangpanbagi aroiba matam oikhre, yuar habadagi sikhiba, ising ichaudagi sikhiba, lan soknaraga sikhiba, bom top thadaraga sikhiba, punamak makhoigi aroiba matam oikhre mayam. Maram aduna akhoi leiringai matamda Ishorna akhoi haibibase hingingai matamda khallu hai mayam. Hingingai matamda khallu haiba wahai si yam achumba wahai natra. Angangsingna lairik tammingai matamda lairik paune haina hairaga lairik pahaudraga hanu pharaga I lairik page haina hairaga yaba natte migi matam haiba ama lei mayam. Migi matam ama lei matamda leiringaida khanba matamna leiringaida thabak tahobasi yamna lui. Matamna loikhraga khalluraga kari tawgani mayam. Aina nga ama saningi haina haibado nga dudi pijadraga aina shiraga igi manakta nga thamaga kari tawgani mayam. Haibu wahise aigi thamoida leijabado aina dum share tawjabani mayam dharma punamakpu ikai khumnajai dharma punamakpu respect tawjai adubu Ishorgi nungsibase aina mayamda phongdokjabani se uribase mayam isingse aina khongda haipiyam lae mayamse mase aina phammani phamba matamsida si yauramdabani mayam isingse kyam changai yangbiko ising changakpani ising chao yum kinthaba Shiba sanga upal Shiba mayam Taibangpanbada bom thadana lebak amagi mathakta landa aduna mi hatoknabagi lumduna leiraba Taibang malemsida Ishorgi achumba thibihau Yesu Kristagi achumba khangbihau mayam yengbiriba tabiriba punamakpu Ishorna sokpiba oisanu mayam Ishorna adombu nungsi kaubiganu aina pathokchakriba Bible gi verse adu aina nanga loinari aina nangbu thadokpiroi haiba ipagi wahai aduna matam chuppada konsinduna thambiba oirasanu thagachari comment tawbirakpa ichilinau sing iche ichil mayam punamakpu Ishorna adom punamakpu loinabiba oisanu aduga comment live asi losinjaraba matungda yengbirakadoriba adombasu Ishorna hena loinabiba oisanu ikoi Jesu Krista thagachari ipa haiduna tumhe hogolakpada thagachari ipa masigi fajaba numit ama pinabibagi damakta ipana loinabiu phattabagi pangal amatana changba ngamhanbiganu Jesu Kristagi mingda amen haiduna hogotpiu karigumba chatkadaba oire ipa Ishorna hakna ibu loinabiri nahakti aikoibu thadokpidaba mapuni ipa nahakna ibu loinaduna pubiu Ishor yaukiba mafamda Jesu yawa mafamda phattabana ngamaroi Jesu Kristana lakpa matamda phattabana thak ni haiba Bible gi verse ado adum kaubiganu thagachari mayam live asi losinjarage takraba punamakki mathakta Ishorna hena loinabiba oirsanu matang asita mayam aigi live se losinjarage thank you Ishorna adum punamakpu loinabiba oirsanu mayam live se matang asita losinjarage mamsu mamjale mayam aigi dukan dasu pochai lobagi mi yam lai hena hai matang asita losinjarage yengbiriba punamakpu Ishorna matam chuppada loinabiba oirsanu amen.